Akashvani Imphal, Wahengbam Washington na pau pajari, ahanbada maruay bapaw. Sugnuda ngarang numidang dagi kulay paiba militant singa security force kanong may kapnari. Mahun Mantri Wahengbam yaw na sem kiba committee na kangluki irang na sohlaba seraw amasug sugnuda layriba miyam. Amuk hanak kundalay tahan ba amadi ngaksel gitawrang sing yangsin ba hukre amasung Urishagi Balasor da Realgari Tengjin Nabagi Togdok Nungaita Pongdok Aduna, Pradhan Mantri Narendra Modi na Togdok Aduda, Senaba Sing Ahakbadan di Pinaba Kangan Kre. Sugnuda ngarang numidang dagi kulay paiba militant singa security force kanong may kapnari ay ko'y gipawmin na hay ngarang numidang pungnipan makay aduayda kulay paiba militant singa duna nong may kapahurok padagi security force na so handran nong may kapki nong may kap na badu ahing chupachataki haujik pawba marak-marakta nong may makonta pa pangli hayri. Seraw dasu ngarang numidang masakang dabasing na yum kaya marum amukhan na may takre. Numit karani gi mamang da may taki batuda lemho ba yum singa dasu ngarang amukhan na may taki ba ni hayri. Imphal West ki fayang awang kang supchingkong dasu sakang dabasing na yum ani sawmill ama yen gi farm ama may tadok lamle. May sak padu ubadagi mapamadugi kunja singa madi security force sang sindada mapamaduda hana lumduna layramba kulay paiba singa nong may kablaki hayri. Security force na so handun nong may kap ki nakalani gi marakta matam khara nong may kap na ba matungda kulay paiba singadu mapamadu thadok tu na chen ki hayri. Mahun Mantri Wahengbam yawba committee amana ngarang dagi handaki kanglupi irang asina chokalaba seraw amasung sugnuda layriba miyam amuk hanak kundalaita hannaba amadi ngaksel gi thawrang sing yangsinba hokre. Sri Kemsan amasung MLA Mari Mayang Lamam Rameswar Usam Deben Dr. Wairati Syam amasung Kanguzam Ranjit yawba kangbu aduna ngarang irang na sohlaba mapam sing aduda satuna lamdamadugi miyoy singa unaki unabaduda committee gi chairman amasung Mahun Mantri Yumnam Khemchan na hai handak thok libat thok ka siyam na nungai taba amani mausana nungsi sana na laminar ba kanglup singi marakta ungkan na basina nomagi suja nomjaraga charata liba miyoy ke ge punsida sauna khudongcha da ba maihok na hale. Irang asida kulay paiba sing yawsalak basi laibag tibani hayaduna Sri Kemsan na lamdam asida shanti porak na bahona bada miyam puna saruk yamina na ba apil tawki. MLA Kiranjit na hay haujik thok liba thokdok asigi asu marandi numit karani gi matungda Kendri Griha Mantri na raija sida mukhan na lakpa amadi tongan ba bodi sing na thijilaba matungda marik chumba wafam kangani. Sri Ranjit na hay Raija sida haujik maki waina yam namak darkar lairibasi irang asinemta handuna mahusagi punsida hanjilan bahai basini irang asina maramoiduna mayum thadok tuna laklaba relief camp singda sangjapam lauduna lairiba miyoi singda mateng pangbina basu Sri Ranjina apil tauri. Tampaki jila singda tapna shanti hanjilakpadagi jila singasigi district magistrate singna Imphal East, Imphal West, Thawal, Bishnupur amasung Kaksing jila gi oina ngasi ayu pung mga dagi numidang wairam pung mga phawa curfew komthokli adumoi namak Kaksing jilagi seraw sugnu amadi wapok pigi oinadi curfew da komthok palaite. Assam Rifles na sinduna moregi public ground da lem na layang bagi camp ama pangthokre maduda punna miyoy syama hen na layang bagaloy na hidak langthak pi ki hairi amarom da Assam Rifles na Swas Bharat Abhiyan gi makada lunan bagi thoram ama phaiko village pangthokre hairi. Medical line da tamgadaba mahiroi singkhan nabagi National Testing Agency NTA na lawba National Eligibility Cum Entrance Tests NEET UG parikya raija sigoina thasi taruk laipak pokpa nimita pangthoklagani parikya sigi damak Imphal West amasung Imphal East jilada punna center kunithoi hangdokli. Hawam Pabon Kumar gi ahum suba narrative feature film Joseph Kimacha kunmanga suba Shanghai International Film Festival lisingani kulhumdoi gi Golden Goffland Award ta ullagani. Festival asi China da tha sigi mapal dagi taranipan phawba pangthokadabani maki film asi Shanghai Film Arts Center da tha sigi tarahumdoi da utkani haina Film Society of Manipur gi chero lamana hairi tabi ribu pawasi Akashvani Imphal dagini. Urishagi Balasor da Realgari Tengjinabagi Togdok Aduda Pradhan Mantri Narendra Modi na nungaita ba phungdok kre amasung Togdok adugi matang da tijinaba hukum tawkre. Sri Modi na hay
Mara Labasing Ahak Pasairak Pigani, Mi Kanbagi Tabakta, Kongjel Yang na Paikatangam Kibagi Damak, Mahagna Urisia Sarkar Masung Miambushu, Tagat Papungdoki, Pradhan Mantri Nahai, Haujik, Ahan Bagi Oina Tangai Fadribasi, Mahushagum Real Gari Sing Chalan Bahibasini, Sri Modi na Togdok Tokpa Madudagi, Cabinet Secretary Masung, Haksel Mantri Gasuwari Sanaduna, Asok Apan Nang Labama di Makwagi Imung Manung da Pibaya Batengbang Pina Bakangan Ki. Togdok Tokpam da Chatringeda, Sri Modi na Sabapati Oiduna, New Delhi da Awang Bataki Mi Pamama Pamduna, Pibam Madugi Matang da Kanaki. Maragasida, Togdok Adu da Lake Kidabamigi Masing, Sani Marpunipan Sukre Aduga Mioi Lising Amarom, Asok Apan Nangle. Nasi Pongba Pausia Singi Marueba Pausingi Damak, Haujik, Victor Naorem Lere, Victor. Tagachari Washington. Rajya Sida Tokliba Charang Naba Siga Mari Lainana, Minister Khemchan Lusingduna, MLA Mari Yauna Chatkiba Sugnugi Kongchat, Militant Singna, Payeng the Yumai Taba, Amadi, Manipur Dagi, Assam Rifles, Lotok Nabagi Matangda, Miyangi Kongzangkaya Sangsin Kibagi Pauna, Ngasigi Pauche Sing the Mapungoina Fonari. Sanalai Bakta, Sugnu area dagi AR Lotok Naba demand Kansilakle, Haina Ahan headline Tori, Masigi Makada, Minister Khemchan Amasung Kakching District MLA Marina, Miam Inthanaba Appeal Tokre Haina, Color sub headline on a phonely. Huyanlan Pauda, Miam Galoinana Ing Tapo Puraktrabadi, Masibu Layhanaba Centerna President's Rule Tamzilakani, Ichel Express ta, Yummai Tabada, AR na Yengduna Laibagi Mawung Asina, Tazabangam Laktabani, Haiba, Sri Khemchana, MLA Marigi Kongchat Adu the Fondo Kiba Wafam, headline Tonari. Sangai Express Manipuri Edition da, Miamna AR gi Mahutta, State Forcing Thamba Pamnari Haina Chawna Ahanba headline Piraduna, Assam Rifles ki Thawong dagi, Miamna Tazadabani Haina Sri Khemchan gi Wafam, sub headline oina Fongli. Naga MLA Singh Union Home Minister Unagadauri Haiba Pausu, Pauche Asigi headline Piraduna, box item oina Fongli. Sangai Express English Edition da, Internet Pumting Tingzilabasu, social media da Fazadaba Wahi Wata Singh, Tagat Pagi Thawong di Chathari Haina headline the Fongli. Naharol gi Thawdang da, Kuki Laloba Singh na Fayeng Kharang da, Ahing da Yum Ani Mai Thakre, Combined Force na Sekmai Mayada, Kuki Laloba Singh Nongmai Kap na Kre Haina Ahan the headline Tori. Aduga, Combined Force na Paksan na Operation Chathakre, Nongmai Nifu Amasung Marukaya Fagat Pangam Kre Haiba Pauna, Anisuba headline Ori. Miyam Galoinana Awa Ana Kangbiyu Haina Kunja Singh na Mukhya Mantri da Haikiba Wafam, People's Chronicle da Ahanba headline Fongli. Pokna Famdana, Mafam Karada Kuki Lalhoba Singh na Lepta na Khut Tharakli, Kuki ga Kapna Bada MLA Ahungi Score Su Yauri Haiba Pauna, Ahanba headline Ori. Indian Army na drone thazinduna sugi camp ani surprise check tokre haiba pausu pauche asigi ani suba headline pau oiri. Irei bakta Ima Ibel Singh na AR gi gari sing thingbagi khongchang changsili haiba headline ga loinana awaba macha lem na mangde awaba soidana kokani haiba MLA Joy Kisan gi wafam na ahanba headline pau oiri. Orissa da train ahum thengzinabada mioi chaniga marifunipal sire haiba pau waloinana Pradhan Mantri na Thodok Thokpham da Chatuna Yangsinkre Haina Ichel Express ki headline oina Fongli. Washington. Tagasari Victor. Aroibeda Maroiba Pau Amukhana. Sugnuda Ngarang Numidang dagi Kulai Paiba Militant Singa Security Force ka Nongmai Kapnari. Haujekshu Marakta Nongmai Kapna bagi Makhol Tava Fangli. Mahun Mantri Wai Khemchan Yauna Sem Kiba Committee na Kangluki Irang na Sokalaba, Sierra Masung Sugnuda Laiba Miam, Amuk Hanap Kunda Laita Hanaba Amadi, Naksel Git Haurang Sing, Yanchin Bahokre, Amasung Urissa gi Balasore da Rail Gari Tengjinabagi Togdokta, Nungai Taba Pungdok Aduna, Pradhan Mantri Narendra Modi na, Togdok Aduda Chenaba Sing, Ahak Padandi Pinaba, Kangan Kre, Pau Lojere.